ꯏꯆꯥꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯤ ꯑꯞꯗꯦꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯀꯣ ꯃꯌꯥꯝ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟꯂꯥꯏꯟ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯑꯃ ꯄꯤꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯀꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯑꯦꯛꯁꯆꯦꯟꯖ ꯀꯥꯔꯗ ꯆꯪꯗꯕ ꯑꯃꯗꯤ ꯑꯦꯛꯁꯆꯦꯟꯖꯇ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯊꯕꯛꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯅꯦꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗ ꯃꯌꯥꯝ ꯑꯦꯛꯁꯆꯦꯟꯖ ꯀꯥꯔꯗ ꯂꯩꯇꯕ ꯑꯣꯏꯔꯒꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯦꯛꯁꯆꯦꯟꯖꯇ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯁꯤꯁꯨ ꯆꯪꯉꯣꯏꯀꯣ ꯑꯅꯤꯃꯛ ꯑꯃꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯐꯣꯔꯝ ꯁꯕꯃꯤꯁꯟꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯁꯥꯡꯗꯣꯔꯛꯑꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯝ ꯁꯥꯡꯗꯣꯛꯏꯉꯩꯁꯤꯗ ꯁꯤꯒꯤ ꯑꯦꯛꯁꯆꯦꯟꯖ ꯀꯥꯔꯗꯁꯨ ꯆꯪꯗꯕ ꯑꯦꯛꯁꯆꯦꯟꯖ ꯁ꯭ꯄꯣꯟꯁꯔꯁꯨ ꯆꯪꯗꯕ ꯊꯕꯛꯅꯦꯅ ꯃꯌꯥꯝ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯨ ꯄꯤꯔꯤ ꯀꯧꯔꯤꯕ ꯄꯣꯁ ꯚꯦꯀꯦꯟꯁꯤ ꯑꯁꯤ ꯂꯋꯔ ꯗꯤꯕꯤꯖꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯔꯛꯀꯤ ꯊꯕꯛꯅꯤꯀꯣ ꯑꯃꯗꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁꯅꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁꯁꯤꯗ ꯆꯧꯀꯤꯗꯥꯔꯅꯆꯤꯡꯕ ꯄꯣꯁ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯄꯤꯑꯣꯟꯅꯆꯤꯡꯕ ꯆꯧꯀꯤꯗꯥꯔꯅꯆꯤꯡꯕ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤ ꯂꯥꯁ ꯗꯦꯠ ꯑꯁꯤ 10 ꯃꯦꯗ ꯑꯣꯏꯒꯅꯤꯀꯣ ꯃꯥꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯗꯤꯇꯦꯜꯁ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯗꯤꯇꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯨ ꯇꯦꯟꯇꯛꯅ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯦꯛꯁꯆꯦꯟꯖ ꯀꯥꯔꯗꯀ ꯑꯦꯛꯁꯆꯦꯟꯖ ꯁ꯭ꯄꯣꯟꯁꯔꯒꯗꯤ ꯆꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯤꯌꯣꯝꯁꯤꯡꯁꯨ ꯑꯣꯟꯂꯥꯏꯟꯗ ꯂꯣꯏ ꯇꯧꯒꯗꯕꯅꯤꯀꯣ ꯁꯤꯗ ꯑꯣꯐꯤꯁꯇ ꯆꯠꯄꯒꯤ ꯀꯩꯀꯥꯒꯤ ꯃꯊꯧ ꯑꯃꯐꯥꯎ ꯇꯥꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯣꯏꯅ ꯌꯥꯔꯒꯗꯕ ꯊꯕꯛꯅꯤ ꯍꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯁꯤꯡꯁꯨ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯌꯥꯈꯤꯅꯤꯀꯣ ꯑꯗꯨꯒ ꯅꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯂꯣꯏ ꯌꯥꯈꯤꯅꯤ ꯃꯇꯝ ꯁꯥꯡꯗꯣꯛꯑꯒ ꯄꯤꯔꯤꯀꯣ ꯁꯤꯗ ꯑꯣꯟꯂꯥꯏꯟ ꯐꯣꯔꯝ ꯁꯕꯃꯤꯁꯟꯒꯤ ꯃꯇꯝ ꯑꯁꯤ ꯔꯤꯑꯣꯄꯟ ꯇꯧꯔꯛꯄꯅꯤꯀꯣ ꯑꯁꯤꯗ ꯀꯧꯔꯤꯕ ꯄꯣꯁꯁꯤ LDA ꯑꯃꯗꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁꯅꯤ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ ꯑꯁꯤ LDA ꯂꯋꯔ ꯗꯤꯕꯤꯖꯟ ꯑꯦꯁꯤꯁꯇꯦꯟꯠ ꯀ꯭ꯂꯥꯔꯛꯀꯤ ꯊꯕꯛꯅꯤꯀꯣ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯒꯗꯕꯅꯤ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯅ 18 38 ꯏꯌꯔꯁꯅꯤ OBCꯒꯤꯅ 3 ꯏꯌꯔꯁꯀꯤ ꯔꯤꯂꯦꯛꯁꯦꯁꯟ ꯄꯤ 18 41 ꯐꯥꯎ ꯑꯣꯏꯒꯅꯤ SC ꯑꯃꯗꯤ STꯒꯤ ꯑꯣꯏꯅ 5 ꯏꯌꯔꯁꯀꯤ ꯔꯤꯂꯦꯛꯁꯦꯁꯟ ꯄꯤꯔꯕ ꯃꯇꯨꯡꯗ 18 43 ꯏꯌꯔꯁ ꯐꯥꯎ ꯑꯣꯏꯒꯅꯤꯀꯣ ꯚꯦꯀꯦꯟꯁꯤꯁꯤ 54 ꯑꯣꯏꯒꯅꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁ ꯄꯤꯑꯣꯟ ꯆꯧꯀꯤꯗꯥꯔ ꯁ꯭ꯋꯤꯄꯔꯒꯤ ꯑꯣꯏꯅ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ 10 ꯄꯥꯁꯇꯪ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ ꯆꯞ ꯃꯥꯟꯅꯩꯀꯣ LDAꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯚꯦꯀꯦꯟꯁꯤ ꯑꯁꯤ 64 ꯑꯣꯏꯒꯅꯤꯀꯣ ꯕꯣꯠ ꯃꯦꯜ ꯑꯦꯟ ꯐꯤꯃꯦꯜ ꯑꯅꯤꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯦꯛꯁꯆꯦꯟꯖ ꯀꯥꯔꯗ ꯑꯃꯗꯤ ꯁ꯭ꯄꯣꯟꯁꯔ ꯅꯝꯕꯔ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯊꯕꯛꯅꯤꯀꯣ ꯑꯗꯨ ꯂꯥꯁ ꯗꯦꯠ ꯑꯁꯤ 10 ꯃꯦꯅꯤ 10 ꯃꯦꯒꯤ 4 PM ꯐꯥꯎꯇꯪ ꯌꯥꯒꯅꯤꯀꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯑꯣꯟꯂꯥꯏꯟꯗ ꯇꯧꯒꯗꯕꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯂꯤꯡꯛꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯆꯪꯒꯗꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤ LDAꯒꯤ ꯄꯣꯁꯀꯤ ꯑꯣꯏꯅ 10 ꯄꯥꯁꯀꯤ ꯃꯥꯔꯛꯁꯤꯠ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯃꯥꯔꯛꯁꯤꯠ ꯆꯪꯒꯅꯤ ꯐꯣꯇो ꯁꯤꯒꯅꯦꯆꯔ ꯂꯦꯐ ꯊꯝ ꯏꯝꯄ꯭ꯔꯦꯁꯟ ꯆꯪꯒꯅꯤꯀꯣ OBCꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯠꯇ꯭ꯔꯒ ꯀꯦꯇꯦꯒꯣꯔꯤ ꯁꯥꯔꯇꯤꯐꯤꯀꯦꯠ SC ST ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯅꯠꯇ꯭ꯔꯒꯗꯤ ꯆꯪꯒꯅꯤꯀꯣ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯏꯃꯦꯜ IDꯅꯆꯤꯡꯕ ꯆꯪꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁꯀꯤ ꯑꯣꯏꯅꯗꯤ 10ꯒꯤ ꯃꯥꯔꯛꯁꯤꯠ ꯐꯣꯇꯣ ꯁꯤꯒꯅꯦꯆꯔ ꯂꯦꯐ ꯊꯝ ꯏꯝꯄ꯭ꯔꯦꯁꯟ ꯑꯗꯨꯒ ꯀꯦꯇꯦꯒꯣꯔꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯐꯣꯟ ꯅꯝꯕꯔ ꯏꯃꯦꯜ IDꯅꯆꯤꯡꯕ ꯆꯪꯒꯅꯤꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ LDAꯒꯤ ꯄꯣꯁꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯝꯂꯞꯄ ꯑꯃ ꯍꯥꯏꯖꯒꯦ ꯃꯥꯒꯤ ꯄꯦ ꯂꯦꯚꯦꯜ ꯑꯁꯤ ꯄꯦ ꯂꯦꯚꯦꯜ 4ꯅꯤ ꯕꯦꯁꯤꯛ ꯄꯦ ꯑꯁꯤ 21,700ꯗꯒꯤ ꯍꯧꯔꯒ 69,100 ꯑꯣꯏꯒꯅꯤ ꯊꯥꯒꯤ ꯁꯦꯂꯔꯤꯅꯤꯀꯣ ꯁꯦ ꯑꯦꯂꯥꯎꯋꯦꯟꯁ ꯌꯥꯎꯔꯒ ꯁꯤꯗꯒꯤ ꯃꯃꯜ ꯁꯤ ꯁꯦꯂꯔꯤꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤꯀꯣ ꯑꯟꯔꯤꯖꯥꯕꯀꯤ 27 ꯚꯦꯀꯦꯟꯁꯤꯅꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ 17ꯅꯤ SCꯒꯤ ꯑꯃꯅꯤ OBC ꯃꯩꯇꯩꯒꯤ ꯚꯦꯀꯦꯟꯁꯤ 6ꯅꯤ OBC ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯚꯦꯀꯦꯟꯁꯤ 3ꯅꯤꯀꯣ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯚꯦꯀꯦꯟꯁꯤꯁꯤ 54 ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯀꯦꯟꯁꯤꯁꯤ ꯍꯦꯟꯒꯠꯂꯛꯄꯁꯨꯌꯥꯔꯤꯀꯣ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁꯁꯤꯅ ꯄꯦ ꯂꯦꯚꯦꯜ 1ꯅꯤ 15,700ꯗꯒꯤ ꯍꯧꯔꯒ 50,000 ꯐꯥꯎꯅꯤꯀꯣ ꯁꯤꯗ ꯄꯤꯔꯤꯕ ꯄꯦ ꯂꯦꯚꯦꯜ ꯑꯁꯤ ꯃꯌꯥꯝ ꯑꯦꯂꯥꯎꯋꯦꯟꯁ ꯌꯥꯎꯗ꯭ꯔꯤꯉꯩꯒꯤ ꯄꯩꯁꯥꯅꯤꯀꯣ ꯑꯦꯂꯥꯎꯋꯦꯟꯁ ꯌꯥꯎꯔꯒ ꯁꯤꯒꯤ ꯁꯦꯂꯔꯤꯁꯤ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤꯀꯣ ꯑꯟꯔꯤꯖꯥꯕꯀꯤ ꯚꯦꯀꯦꯟꯁꯤ 32ꯅꯤ STꯒꯤ 19ꯅꯤ ꯁꯦꯗꯨꯜ ꯀꯥꯁꯀꯤ ꯑꯃꯅꯤ OBC ꯃꯩꯇꯩꯒꯤ ꯚꯦꯀꯦꯟꯁꯤ 8ꯅꯤ OBC ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯚꯦꯀꯦꯟꯁꯤ 3 ꯂꯩꯒꯅꯤ ꯄꯨꯟꯅ ꯚꯦꯀꯦꯟꯁꯤ 64ꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯒꯤ ꯄꯣꯁꯁꯤꯁꯨ ꯚꯦꯀꯦꯟꯁꯤ ꯃꯁꯤꯡꯁꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯁꯤꯗ LDAꯒꯤ ꯑꯣꯏꯅ ꯏꯂꯤꯖꯤꯕꯤलिꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯕꯅꯤ ꯑꯃꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯄꯔꯦꯁꯟꯒꯤ ꯅꯣꯂꯦꯖ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟꯗ ꯐꯣꯔꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤ www.icmimphal.nic.in ꯍꯥꯏꯕ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤ ꯑꯁꯤ ₹600 ꯑꯣꯏꯒꯅꯤ ꯑꯟꯔꯤꯖꯥꯕꯀꯤ ꯑꯣꯏꯅ ꯁꯦꯗꯨꯜ ꯀꯥꯁ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯃꯗꯤ OBCꯒꯤ ꯑꯣꯏꯅ ₹300 ꯑꯣꯏꯒꯅꯤ ꯑꯣꯟꯂꯥꯏꯟ ꯃꯣꯠꯇ ꯄꯦꯃꯦꯟ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯦꯇꯔꯟ ꯑꯁꯤ ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 150 ꯃꯥꯔꯛꯁꯀꯤ ꯇꯧꯒꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯥꯏꯄꯤꯡ ꯇꯦꯁ ꯇꯧꯒꯅꯤ 20 ꯃꯥꯔꯛꯁꯀꯤ ꯀꯦꯔꯤ ꯇꯧꯒꯅꯤ ꯑꯗꯨ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯚꯥꯏꯚꯥ ꯕꯣꯁ ꯏꯟꯇꯔꯚ꯭ꯌꯨꯒꯤ 30 ꯃꯥꯔꯛꯁ ꯀꯦꯔꯤ ꯇꯧꯒꯅꯤꯀꯣ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯑꯣꯚꯔꯑꯣꯜ ꯃꯥꯔꯛꯁꯦ ꯄꯨꯂꯞ ꯇꯣꯇꯦꯜ ꯇꯧꯔꯒ ꯃꯦꯔꯤꯠ ꯂꯤꯁ ꯂꯦꯞꯀꯅꯤꯀꯣ ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ 150 ꯃꯥर्क्ꯁꯤꯗ इंग्लिश की 50 मार्क्स हंगनी 50 क्वेश्चन मल्टीपल चॉइस गातनी को मैम जो जनरल अवेयरनेस की जो 50 क्वेश्चन हंगनी मल्टीपल चॉइस गातनी मैथ्स की क्वांटिटेटिव एप्टीट्यूड की जो 50 मार्क्स हंगनी जो कट ऑफ से 60 मार्क निको 150 की मनुंग 60 मार्क यौरगदी कट ऑफ लान दोनिको मतम मसिना 150 मिनट्स पीगनीको 2 hours and 30 minutes की मतम पीगनी मैम दुगा कंप्यूटर टाइपिंग टेस्ट असी
5 minutes ki matam khakpi gani ko 5 minutes ki matam jida magi minimum net typing speed asi 35 word per minute ogani ko interview gi round se mayam typing test khalaba matung da typing test ta qualify ora candidate tang interview gi round gi karokani ko interview gi mark se mark 30 khatani ko sida yaurisia mark 30 khata keri tawdini dona mayam any government job ki damakta preparation tawba taragadi textbook haba app se download tosin biro textbook si gi yamna hojik offer yam piri ko limited period kini 27 dana 30 April fogi manung dal lahu taragadi textbook ki yearly pass pro je rupees 307 da fangani mayamna apply kapan da changaga T2M haba ko chesina view aduga 12% ki maximum discount fangani ko sida khoi da daw yaba taragadi khoina IPL haji chanari IPL gi ticket se win to bugi chance fangani ko sida mayam si textbook yearly pass pro jina kani ji kani na matam any government job India manung da central gi thabak korok khudima ki previous year question sing PDF ki format ta download tobu yagani ko aduga previous year question gi chapter test oina section test oina loina mock test ki through da thabak khudimak sahi ama gi oina pass pro lai gi batargadi lai ba thabak sing ha batare anouba thabak lakbo oiraga su hanagi atopa thabak mayam apply torjo loina yagan phangani ko yam khwadi kanaba thabak ki namak to honor revision law sing namak ti khwadi kanaba app ni ko si songso joidana textbook aba app se download toroga textbook yearly pass pro je lesson biro aduga exam sing asi selection tawna gi namakta mayam preparation to biro link textbook yearly pass pro lai gi link so description da hapsaram gi ko group digi post asi ju vacancy 64 ni ko my pay level ji 1 ni aduga magi qualification ji 10 pass tang oibani ko aduga desirable si mayam driving license laiba candidate tan hena desirable oina yauri ko age limit ti chamanare magi selection process kamai tawi ha matam da written examination tawgani ko written examination ji 100 marks kini sida hangdui chi english general awareness amadi maths ki multiple choice type the question chama hangani mark chama keri tawgani ko cut off natragana pass marks si 25 marks tang ogani ko exam gi matam si pung ani gi matam tang pigani ko aduga mayam sida tawriba examination si screening purpose ki tang neba pass pu tawradi yare ko sigi mark asi merit list ta count to yauroi ko written examination da khalaba candidate sing asi viva boss interview gi tawgani viva boss interview sida sidagi selection tawdeni ko mayam aduga magi form fee gi maman asi rupees 300 ogani anjab ki oina OBC ST amadi SC candidate ki oina 150 ogani ko apply to bugi website chamane www.icminfal.nic.in dagi apply to gadabani ko aduga mayam government job ki namakta preparation to orgadi maths ki section asi laithok na bugi namakta any government job ta hangiba maths ki syllabus asi fajana line na bugi namakta anouba YouTube channel ma hangjare free exam coaching MANIPURI habji sida class mayam tawre ko ji khwadagi maths ki basic oriba percentage ki topic tagi hauraga mayam maths hana hairakta ba maths se khangakta ba orega su yana bugi namakta basic tagi hauraga smart approach ta loina question sing ji calculate tawraga holi ko coaching chat pangam da ba relief camp da leiba amadi thaba inkhang na yadadana coaching yaw ngam da sing gi damakta kwadi best platform oina bagi damakta YouTube sida mayam pulap ka interaction toroka akang khang da loin tana ba yana bagi damakta YouTube channel si hangmani mayam na video number 1 dagi yengaga hojik tawgi ba class mayam je loin yengbiro aduga math se luramaga ju mayam laithok na bagi damakta hangjaba channel ni ko mayam na ju support khara tawbiro sida channel sida mayam any question SSC da hangiba question bo ro atopa exam sing da hangiba ro railway gi bo ro question sing di analysis tawgani type wise ta question chapter magi question je pattern sing je type wise ta amadi new method sing loin yauraga mayam da khangan gani ko sinari method che kari gi damak sinari no sinari method china karam question je lerak pa tar gi kamaina apply tawgani hamna chingba mayam da loin khangan jagani mayam na support khara tawbiro channel si ki link so description da hapsaram ge mayam high court manipur high court gi apply tawgi link so description da hapsaram ge ko ngasi gi nei ai matang si da video si tension jarake mayam na support khara tawbiramo channel si subscribe to sibiramo channel si kana yana khanbira gadi mayam isin law sing marup mapang sing da ju channel si bu share tawbiramo video si bu like taw kawbiram gono ngasi gi nei ai matang si da video si tension jarake thank you